Kuki gi mioi ama poche huralam gi damak zomi singna phare hade mahana huralam liba poche singa dudi phone ani phirol ama diba maching ba singni hade Kuki jo council gi leader na Naga taru adu emotion na heman badagi hat khibane haibana singba wahai wata phongdo rakhiba loinana madu gi damak ta ngak piu haina phongdo khiba do Naga singbu singna bane amadi ta singna usit thawai da bane haina ansamna phongdo rakhre Gangpokpi da Assam Rifles ki escort makhada Sangthong gas LPG cylinder amadi petrol yen pa haukre haide Kamjong district ki Phungya da lambi da sauna mari chalakre khunja singna PWD amadi disaster response team da athobada miyeng sangbinaba sorok asibu kinthadringai da yengsenbinaba phongdorakre Kachanaga taruk ekhoina emotion da hakhibane achoba asoibane haina helian thang na phongdokre Kukijo village sing da government na chana thaknabagi polam sing pigadabane haina su phongdorakre Kachanaga taruk ekhoina emotion da hakhibane adumak achoba asoibane jinjak ki award pa mayok nariba Kukijo gi village sing da government na chana thaknabagi polam sing pigadabane haina KZC Kukijo council gi chairman helian thang thanglet na phongdokre ngarang pawmi singa unaba amada KZC gi chairman Helen Thanglet na hai Kukijo sing na Kachanaga mission taru hat khibadu achoba asoiba amane haiba aikhoina yajare thodo adu emotion da thokibane madugidamak aina su yaning da phodo e adbu malemna amasung lebasina Kukijo singbu phataba tribe ni haina lawudi yaroi Mahana hai Kukijo singna Manipur gi Naga singa khuthok na ba horakhiba asigi matang da lepa asigi miyam ta amasung government da haining body thokliba ongkhana ba se tangkhul gi yu thakpa nupa masa ama phuru badagi ne thodo adu gi matang da chanabi gi matungina lale haijana ba honarabasu atopa gi khutchang duna idang ase ohelakibane masigi matungda Kuki nupa ani Kachanaga singna hatke madugi damak Kukijo singna Naga gi mi kunma thoi phajilaba matungda condition amata yauduna thadokibane Kachanaga singna Scotland manakta ambush tawduna pastor ahum halaga mi marina sohan kibane thawdok aduna maram oiraga asawbana maram oiraga Kachanaga taruk adu hat kibane haina phongdokhe marugidama Kukijo ki mahot chillaga aina lale haijari haina helan thangna phongdokhe mahana hai ki haujuk phawbada Kukijo gi khulkya mai thabadi leptre Kukijo gi mi taramari Kachanaga amasung tangkhul singna hat khrabane Kukijo singna de asawbana maram oiraga Naga taruk khaktama hat kibane masida karamba kalubna mi yamna hatpage amasung khulkya yamna mai thabage haibadu nainaba yai Ukrul district ta Kukijo gi mi sing mafam ahum sasat Paikok amasung aise da lay haiba mafam sing asida tangkhul Naga singna tangai fadaba polam sing hawai natraga hitak yon ba thinge mahaki maike digi Manipur gi governor da asiga mafam sing asiseng amasung hawai khara pibina ba haijakhrei maduna su kona da bana haujik su makhoi awaba phibam da lay di haina helan thangna phongdoke helan thangna haike mahaki maike digi India government amasung Manipur government da sing hawai achathau amade medicine haiba khungang ahum asida pibina ba haijakhrei mafam asigi miyamna tangai fadaba polam sing leijage habadu tangkhul sing na thinge ani chuba mafam oina leilon wifi ase haujik seng phangdre mafam asida tangai fadaba polam amata pusinba yade masigi mathakta Scotland da su tangai fadaba polam amata phangdre masigi damang government na puning sanglibaga loinana tangai fadaba polam sing pi na batak singkhrei Nahan Manipur gi governor ga wari sanabada Kukijo gi mi singna thengnariba khudong chadaba sing asi puthokduna khangan khre sigaba phibam asida aikhoina leba asigi amasung malem gi miyam da Kachanaga taru hat khibagi damang phattaba tribe ni haina lawgadra habasine masigi ona tainabada Naga singna de punna mi taramari hat khrabane Naga singna Kuki dagi hena phabra Kukijo singbu sahing chabani hairibase Naga singna hena phabra haina helan thangna hangke Pawmi singa na bada da Kukijo council ki spokesperson Ginza Boljong treasurer da Reverend GS Kangte amasung vice chairman Lin Mate so sarugyakhe Deputy CM Nemcha na hayeng Delhi da contractor sing amasung engineer sing kaukhre hari PMGSY Pradhan Mantri Gram Sadak Yojana ki thabak loisindana leiriba sigi matangta Rural Development and Panchayati Raj pairibi Deputy Chief Minister Nemcha kipgen contractor sing amasung engineer sing gi oiba mifam ama tha sigi kunga tareta New Delhi gi SP Mark ta leba Manipur baban da pangthokadore RED MSSRDA Rural Engineering Department Manipur State Rural Roads Development Agency ki Chief Engineer na ngarang hiram asiga mari lenana meeting notice ama thokre status da hojik PMGSY 1 gi thabak sing hojik loisindana leiriba sigi matangda mari lenaba contractor sing amasung department sigi engineer sing gi oiba mifam ama
Jun Kuntaret ki nungthil pung mari taba matam da New Delhi ki SP Mark ta leba Manipur Bhavan da Conference Hall da Deputy Chief Minister Nemcha kipgen na share lauroga pangthokane wafam asi tha si taranipan da Deputy Chief Minister Nemcha kipgen na share lauroga pangthokiba Rural Engineering Department amasung PMGSY gi review meeting gi makha tarakpa oina mifam asi pangthoknaba lepkhibane haide Jojang tek ta bom pukhai bada ani sokle songlung da nomai kapnakhre haide None district ki manung sanba Jojang tek area da ngarang nothel pung anirom ta bada IED ama pukhai bagi thodok da khunja ani sokle haide police ta gi phangba paw na hai jingi district sing da hojik oiriba law and order gi phibam asi yenglaga khopum police Station ki manung sanba Jojang tek area da security force na operation satharko yai habigi singnaba leibadagi khuladu gi khunja kharana pompi gun sidok naba amadi khulai sing losen na bohona bada soibadagi pokhairakpada hand lab amasung letgam koba khunja village volunteer ani soke makhoi khudak ta Churchandpur district hospital da pukhatuna laikana khe thodo aduga mari lenana Jojang tek lambung village ki chairman hand khopaw hakim na thador ko cherol amna hai Jojang tek thodo aduga mari lenana local news channel amasung social media post kya da mi ani adu IED plan tauna bohonari ngai da pokhai badagi sokhi bane haiba wafam adu aran ba amasung yumpham yawda bane amarom da ngarang nu telpung ohma khairom ta bada kangpopi district ki manung sanba ke songlung khulda sakhang da basingna nongmai round tarama ko long kapselakhe thodo adu ki paw phang badagi banang nak pada deploy toba AR ke kangbu mafam adu da sangsen baga loinana handuna nongmai ka padagi sakhang da basing adu mafam adu thadok tu da sen khe thodo adu da thoidokwa so pandi yawkhide haide Leilon Kunogi joint operation Lephan Kibagi Maram Legak na Sengdokadabadi Haide, Haukiba Jun Kundagi Kampuk PPS ki Manung Sanba Leilon Wi-Fi Leilon Munloy Monhoi P Monding Leilon Kuno Amadi Akoibada Labor Cookie Concept Manipur Police CRPF Rapid Action Force Cobra Force Amadi Central Security Force ki Apunba Khutpu Amana Sathakiba Mass Combing Operation da Cookie Khulai Paiba Singna Security Force tamna nomai amadi bom kapsilakpadagi ahenba Security Force sing thajenduna Naga misam taru hatpada chenaba KNP ki kadar sing yauna atopa militant chamarom lotuna leiriba Leilon Khunaugi lok ama koisinduna thambaga loinana loudspeaker sizinaduna makhoibu khulaiga konana surrender taunaba akanba campaign satharingaida IGR South 57 Mountain Division ki GOC yauna Deputy Chief Minister Nemcha kipgen amadi Chief Minister Y Khemchana phone toropadagi mipa mipun amata yaudana operation Lephan kibadu all Manipur nupi marupna serol amada haksina lawbaga iroinana KNP ki Chief Commander oiriba thangboy kipgen athubada phanaba amadi mahaki loinabi Deputy Chief Minister Nemcha kipgen mafam lokthoknaba akanba demand torakle Security Force ki joint operation aduna mihathina hatpi kharba pastarani yauna Naga misam taruki achumba wild phanghan bangam lagani haina miyana thajaba thamnarubagi ona tainabada surrender tohonbagi namada nanthokhanduna selhan kheba madi operation Lephan khibadu lega asina nakna koinana kuki militant singda phongna mateng panglibra habase maike kya dagi singna bawahang kya pukhanarak libase yam namak laibak thibani loinana masigi matangda status gi home minister na miyamda sengdokpam thui haide operation Lephan kiba thong aduna status da chahi lisang sin leminarak laba Naga sinau sina lengak ta thamlam thajabadu mami saman khai laikhidraba Naga misam taruki loina bisingna mihar aduda chenaba singi maming mathase mari lenaba authority da khanghan khraba phawbuda makhoibu phaba ngamdribase makok thongba legak loi kharagi pawtak makhadara habase miyam singnaribu waphamne nongaitraba mihar asida thijinnaba NIA da sinakre haina state ki home minister Govindas Konthawjamna phongdokliba wafam ase peningai oide sahi ahum helaklaba irang asiga mari lenana pamdaba thodok wathok kaya NIA amadi CBI na akhanaba case kya yengsinduna laklaba so hojuk phawba nakhai sengba YL natraga makhoina pairiba case sing update tawba process amata miyam da khangan bangamdre asigumlaba case sing state police da sinaduna thijin hanna bahona duna wathok amagi maral leba sing phabada hekta NIA natraga CBI da sinabagi thong asina Manipur police ki moral sokhangani habasi all Manipur nupi maruki asep thajabani haide
Manipur yauna digital arrest fraud ka mari lenan CBI na thibu humbaki thabak sathakre digital arrest fraud amasung cyber fraud syndicate case ka mari lenan Manipur yauna state tara taroki mafam marphurom da CBI ga khanaba tem hompurom na thi humbaki thabak sathakre hari laibasigi misamyam da sasinaba fake legal threat amade online deception ki khuthang da sel kya lokthok leba cyber crime network thugai na laibak sen bathungna satharakpa operation chakra 6 ki Makhada CBI na lokhatpa case ka mari lenana akhanaba tem home forum semduna laibasigi state tarataruki mafam marphu henbada paksana thi humbagi thabak sathakrai CBI gi team segaduna Punjab Delhi Gujarat Assam amsung Manipur yauna state taratarukta thi humbagi thabadu sathake haire official report ki matungina CBI gi team segaduna Assam gi Sibsagar amasung Zaradio district ki mafam singda laiba cyber fraud operation singda chauna senaba mi singi mathakta thiba humbagi thabadu sathake senaba singaduna Supreme Court of India ki website yauna government ki official portal ga chap manaba asaba website ki semlaga operation asi sathabane haiba khangbagam lai asaba platform singa sigi mateng na victim singda semjin sajinba court ki order arrest warrant amadi legal notice ki upload tawduna victim singbu digital arrest tawragani haibagi thajahanduna Chauraba senpham kya lokthokle hari thi humbagi thabadu da official singna fraud network ka mari lenaba se chang mobile phone electronics device financial record kya suphagat pangam ke masigalodana silsar da sim card racket amasu thugai duna telecom company amagi regional sales manager ama amasung mi ani phagat pangam ke hari cyber fraud network ase CBI na lokhatpa tongan ba case saniga mari lenai digital arrest scam sida senariba mi singa sina police personnel central agency singe investigator natraga judicial officer sasinaduna misamyam de sauruba senpham lokthok le hare Kukibu security force ki case par tonghalaga imphal da lakpada tangdulai taba porakle haiba yaro haina NPCM na phongdorakre Kukina Central Security Force ki case par manung da tonghalaga makhoi bungak senduna imphal da lakpada Manipur da tangdulai taba porakle haiba yaroi lenga na porakle haiba tangdulai taba sikaramba authority ga yanaduna porakpa tangdulai taba no haina NPCM Native People's Committee Manipur na lengak ta hangkre committee sina paring lana chathar ko maite amasung Naga phruki oiba khana nainaba mifam amada committee sigi convener Asanka Sarna wafam asi phongdokhibane Unified Response haiba hiram da Imphal West ki awang sekmai kaujeng laima lampak ta pangthokpa mifam aduda NPCA gi mihut oiriba sing amasung tampak ki thaupuriba CSO kaya gi lusingba sing sarugya ke tawramaduga mari lenana Asanka Sarna hai hojik asi national highway singda maitei phurumna chatpa yadaba ki mathakta Naga suma pham kharada chatpa yadana leide adubu changthok changsin yadraba tanja asida lengak na tangdolai taba hanjile habasi chumloi kuki singbu ningthina security pidaga charhanbagi kawong ase miyambu usittabani haina lawe miyamna pamleba kuki narco terrorist singi su suspension of operation lokthoktriba phawba amade zabchana yanaba ama poroktriba phawba kuki singbu free movement tawhanba yaroi Asanka San haike kargama maitai amasung Naga miyamgi apambagi mayakta thabak toraklabadi thengnagane Maramaduna lengak na maram sadana miyamgi mayakta thabak tawbigano amaramda miphamaduna June anida Kangpopi district ki makhan Liangmai Naga village ta pangthokiba NPCM gi ahanba miphamda lawkiba warep adu re-affirm tawkhe miphamaduna re-affirm tawkhraba warep sing adudi Manipur dagi Assam Rifles lokthokpa kuki narco terrorist sing suspension of operations lokthokpa census pangthok tringai mamangda NRC update tawba maitei amasung Naga legislature sing yauna matam oiba mifam NPCM ga pangthok minaba yelhomi phurup singda singnarapa khudimang amatoina punsenduna yeknaba singa thengnaminaba haibana singba singsine Kuki narco terrorist singdagi kankhiba paite na mitai da amu onsilakpa laibak thibane haina pulendro na phongdokhre Kuki narco terrorist singna satharapa attack tagi paite singbu matam amada kanbi khraga haujukna mitai da onsenduna mihan mipun satharapa haibasi laibak thibane haina mitai council moregi hanagi president ningthau khongjam pulendro singna phongdokhre Pulendro ngarang pawmi singda haiki 1997 ki June 24 dagi Surosanpur da Kuki paite ani gi marakta chauna irang horakhe Sahedu ki November 4 da more da Kuki paite ki marakta chauna irang tholakhe more da khundarma paite gi mi ahung Kuki narco terrorist na tamthina hatpa horakpadagi thawai hingnaba Indo Myanmar border lansenduna Myanmar ki tamu ton manungda chensenduna leiba horakhe
ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯕꯦꯝꯕꯔ 5ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯇꯃꯨ ꯇꯥꯎꯟꯗꯒꯤ ꯃꯤꯇꯩ ꯀꯥꯎꯟꯁꯤꯜ ꯃꯣꯔꯦꯒꯤ ꯀꯥꯡꯕꯨꯁꯤꯡ ꯆꯪꯗꯨꯅ ꯄꯥꯏꯇꯦ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯤ 113 ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯄꯨꯊꯣꯔꯛꯈꯤ꯫ ꯀꯥꯎꯟꯁꯤꯜ ꯑꯁꯤꯅ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯄꯨꯊꯣꯔꯛꯈꯤꯕ ꯄꯥꯏꯇꯦꯁꯤꯡ ꯑꯗꯨꯕꯨ ꯃꯣꯔꯦ ꯕꯖꯥꯔ ꯋꯥꯔꯗ ꯅꯝꯕꯔ 6ꯗ ꯂꯩꯕ ꯂꯣꯏꯇꯣꯡꯕꯝ ꯏꯉꯣꯕꯤꯒꯤ OL ꯚꯤꯗꯤꯑꯣ ꯍꯣꯜꯗ ꯔꯤꯂꯤꯐ ꯀꯦꯝꯞ ꯍꯥꯡꯗꯨꯅ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯅ ꯄꯥꯏꯇꯦ ꯃꯤꯑꯣꯏ 13 ꯅꯨꯃꯤꯠ 4ꯅꯤ ꯆꯥꯕ ꯊꯛꯄꯒꯤ ꯑꯋꯥꯕ ꯂꯩꯍꯟꯗꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯔꯤꯁꯥꯡꯈꯩ ꯁꯤꯡ, ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯜ ꯁ꯭ꯌꯥꯝ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯃꯇꯝꯗꯨꯒꯤ DIG ꯑꯍꯟꯊꯦꯝ ꯔꯣꯃꯦꯟ ꯀꯨꯃꯥꯔꯅ ꯃꯣꯔꯦꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯒꯥꯔꯤ 35 ꯊꯥꯔꯛꯇꯨꯅ OL ꯚꯤꯗꯤꯑꯣ ꯍꯣꯜꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯗꯤ ꯃꯗꯨꯗ ꯂꯩꯔꯤꯕ ꯄꯥꯏꯇꯦꯁꯤꯡ ꯑꯗꯨꯕꯨ ꯀꯥꯎꯟꯁꯤꯜꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯌꯥꯎꯅ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯊꯤꯟꯈꯤ꯫ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯈꯨꯠꯇ ꯁꯤꯒꯗꯕꯗꯒꯤ ꯀꯟꯕꯤꯈꯤꯕ ꯄꯥꯏꯇꯦꯁꯤꯡꯅ ꯉꯁꯤꯗꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒ ꯄꯨꯟꯗꯨꯅ ꯃꯩꯇꯩꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯆꯠꯊꯔꯛꯇꯨꯅ ꯃꯤꯆꯝ ꯀꯌꯥꯒꯤ ꯃꯊꯛꯇ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯄꯥꯏꯇꯦꯒꯤ ꯊꯧꯑꯣꯡꯗ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯀꯟꯈꯤꯕ ꯑꯗꯨ ꯀꯥꯎꯊꯣꯛꯄ ꯉꯝꯂꯤꯕꯁꯤ ꯏꯁꯣꯔꯅꯗꯤ ꯁꯣꯏꯗꯅ ꯎꯔꯝꯒꯅꯤ ꯍꯥꯏꯅ ꯄꯨꯂꯤꯟꯗ꯭ꯔꯣꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯒꯤ ꯀꯥꯞꯄꯗ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯁꯤꯔꯦ꯫ ꯕꯤꯍꯥꯔꯒꯤ ꯖꯦꯍꯅꯕꯥꯗ ꯗꯤꯁꯇ꯭ꯔꯤꯛꯇ ꯊꯧꯔꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯇꯨꯅ ꯅꯣꯡꯃꯩ ꯀꯥꯞꯄꯗ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯇ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯨꯂꯤꯁ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯊꯧꯗꯣꯛ ꯑꯗꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯖꯦꯍꯅꯕꯥꯗ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯣꯁꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁꯨꯖꯥꯠꯄꯨꯔꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯀ꯭ꯔꯤꯁꯅ ꯌꯥꯗꯕ ꯀꯧꯕ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯃꯥꯡꯑꯣꯏꯅꯅ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯣꯡꯃꯩ ꯀꯥꯞꯄꯗꯨꯗ ꯆꯍꯤ 10 ꯈꯛꯇ ꯉꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯁꯣꯛꯈꯤ꯫ ꯅꯨꯄꯥ ꯃꯆꯥꯗꯨ ꯈꯨꯗꯛꯇ ꯃꯅꯥꯛ ꯅꯛꯄ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯈꯠꯈꯤ ꯑꯗꯨꯕꯨ ꯁꯤꯅ ꯄꯨꯔꯛꯂꯦ ꯍꯥꯏꯅ ꯗꯣꯛꯇꯔꯁꯤꯡꯅ ꯂꯥꯎꯊꯣꯛꯈꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯣꯐꯤꯁꯤꯌꯦꯜꯗꯨꯅ ꯍꯥꯏꯈꯤ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯏꯃꯨꯡꯅ ꯊꯥꯒꯠꯂꯛꯄ ꯋꯥꯀꯠꯇ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯄꯨꯂꯤꯁꯅ ꯃꯤꯑꯣꯏ 5ꯒꯤ ꯃꯊꯛꯇ ꯀꯦꯁ ꯑꯃ ꯂꯧꯈꯠꯄꯒ ꯂꯣꯏꯅꯅ ꯃꯈꯣꯏꯁꯤꯡꯗꯨ ꯐꯥꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯔꯤ꯫ CAPF ꯕꯤꯜꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯉꯥꯡꯂꯨꯕ CRPFꯀꯤ DIG ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ꯫ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯄꯨꯊꯣꯛꯇꯨꯅ ꯆꯍꯤ ꯑꯁꯤꯒꯤ ꯑꯦꯄ꯭ꯔꯤꯜꯗ ꯄꯥꯁ ꯇꯧꯈꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯝ ꯄꯨꯂꯤꯁ ꯐꯣꯔꯁꯦꯁ CAPF ꯕꯤꯜꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯤꯑꯣꯏ ꯀꯌꯥꯗ ꯕꯤꯜ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯚꯤꯗꯤꯑꯣ ꯑꯃꯁꯨꯡ ꯑꯣꯗꯤꯑꯣ ꯃꯦꯁꯦꯖ ꯀꯌꯥ ꯊꯥꯔꯝꯃꯤ ꯍꯥꯏꯕ CRPFꯀꯤ ꯗꯤꯄꯨꯇꯤ ꯏꯟꯁꯄꯦꯛꯇꯔ ꯖꯦꯅꯔꯦꯜ DIG ꯑꯃꯒꯤ ꯃꯊꯛꯇ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯈꯤꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ꯫ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡꯒꯤ ꯔꯤꯇꯥꯌꯔꯗ ꯀꯥꯗꯔ ꯑꯣꯐꯤꯁꯥꯔꯁꯤꯡꯒꯤ ꯋꯦꯜꯐꯦꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯡꯒꯤ ꯃꯦꯝꯕꯔꯁꯤꯡꯅꯗꯤ DIG ꯕꯤꯙꯥꯟ ꯆꯟꯗ꯭ꯔ ꯄꯇ꯭ꯔ ꯁꯁꯄꯦꯟ ꯇꯧꯈꯤꯕꯁꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ CAPF ꯕꯤꯜꯒꯤ ꯃꯥꯌꯣꯛꯇ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯗ ꯁꯔꯨꯛ ꯌꯥꯈꯤꯕꯒꯤꯅꯤ ꯍꯥꯏꯈꯤ꯫ ꯕꯤꯜ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ CAPFꯄꯨ ꯗꯤꯄ꯭ꯌꯨꯇꯦꯁꯟꯗ ꯂꯩꯕ IPS ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯂꯨꯆꯤꯡꯕꯕꯨ ꯀꯥꯗꯔ ꯑꯣꯐꯤꯁꯥꯔꯁꯤꯡꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯡꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫